1907 Londonda chahi ahumda ngairibi nupi macha Dorothy idi mahakna yumda sanaduna leirambani mahakna sanaringai ikhang khanghoduna makoigi shiridagi Dorothy asi makhada tarami kokti yaisinbadagi naraduna yam kana kaplami magi kapagi makol tabada mamachu changsinduna yenglami matam aduda Dorothy asi sor holongkhidre khudakta mama mapana doctor ma kaurami Doctor adu kauduna yenghalamani doctor na yenglaba matungda machanupi asi sire hairamki wahi adu tabada Dorothy gi mama mapana themba yadana yamna kanna kablami asumna pung amarom thawai nuaitana machanupi ga kainakhraba mamana kaptuna leiringai ikhang khanghodana mamada makol ama tarami makol adu tabadagi mamasu kapatolami tariba makol adu mathakta leiba machanupi gi kadagini mamana khudakta chenkhatuna yengba kakhalami adubu yamna angakpa amadi akiba phawholibadi ngahaki mamangda siridagi taduna machanupi asi doctor na sire hairamnaba Dorothy magi kada laithi amaga sanaduna lerambani doctor na amuk laktuna machanupi adubu check up torambani matam aduda Dorothy asi karisu toramde magi kokta sokhibagi takphom khara tarambanatana Hariba adu ubada doctor su angakpa amadi phawrongki mani yengmada kanmangamdabadagi sikhraba angang adu amukka hingduna leramba asini doctor na masidi yamna angakpa thodokni it's a miracle hairaduna chatkhirami ngasigi wari asidi yamna angakpa thodok amagi wari ni wari asi Dorothy idigi wari ni Dorothy 1904 da London da pokibani masu atai angang dauna Norman oina hinglamba punchi amani Dorothy na siridagi takhibagi matungda mangonda yamna angakpa mangkaya ama manglami maduda Dorothy asi wanglaba building amadi u kaya amana question ba mafam amada lerami mahaki mang asi nuti nimit khudingi manglami aduga Dorothy na makeup tholakpada yamna kanna laurami ai yumda chatke magi mamana ichana leirise yumdani nangna leiriba yum sinatabada karamba yumda chatoino haina hanglami mamana haiba wa adu tabada Dorothy da yamna nuaitaba kaya ama phawrami karigumma matamdadi makhoigi dining table gi makhada Dorothy na kaptuna leiramba kayasu thengnaramki matam aduda makhoigi mama mapana ichabu kari tawrage kari maramgi kaplibano haibada hana mamangda haikiba aduga jab manana hairami ai yumda chatke magi mamana nangi yumdi asidani nangna haliba yum asina kamaina tauba yumno aduga kadaida leiba yumno haina hanglami Dorothy na ai khangde adubu ai yumda chatke haina tatna hairami aduga Dorothy na siridagi takhibagi matung marakta yamna angakpa atoppa lam amagi Ensense da wari sarami maram asina Dorothy asi atopa lamgi mi amasu malami magi wangang aduna nongma Dorothy gi mama mapana koiba puthoklami matam aduda makhoi British ki museum amada changlami museum adugi manungda Dorothy gi ahongba kaya ama ubada mama mapasu angakpa kaya ama phawrami Dorothy bu museum adugi Egyptian exhibit ta pusinba matamda Dorothy na yamna harawba phawrami harawmandana Dorothy na kaplami aduga mana mafam aduda leiriba murtising adubu soktuna khoirumba hawrami aduga mana atoppa mi singda chaiba hawrami noina khungup tonglaga isorgi mamangda kamaina changino aduga Dorothy na mami leibagi manakta changba matamda tumina leiramki mamida munna yenglami aduga ahal oiraba khonjel amada hairei mafam asida leiribasing asi ekhoigi misingni hairiba khonjel adu tabada Dorothy gi mama mapasu angakpa amadi akiba ama oirami adugi matungda Dorothy gi mama mapana Dorothy bu museum adudagi puthoknaba hotnabada pung ani changlami Dorothy na mafam adudagi chachi haibada yaramkhide mahakpu nampuda puthorakpani matam aduda Dorothy su yamna kaplamki aduga madugi makha tabada Dorothy bu nungainabagidamok hairiba museum aduda puduna chalami Dorothy na mafam aduda yoba matamda yamna nungaiba harauba kaya ama oirongki
Asumna Dorothina chahi tare subada magi mapana Egyptian gi larik ama leiduna pirami madu ubada Dorothina yamna haraujarami mahangna larik aduda pung kaya ama hieroglyphics pu yengduna leirami maduda magi mamana nang kaidorino hangma matamda Dorothina ai karigumba khara ningsingnaba hotnaribani haina kumlami aduga noma Dorothina science magazine yengduna leirami matam aduda picture ama urami picture adu atai karisu nate mandir amani temple of Seti hariba mandir asi Egypt ki Abydos kauba mafam amada leibani Dorothina yam hauna magi mamabu kaurami mamana changlakpada Dorothina mandir adubu yenghallaga hairai aigi yumdo asini Dorothina yamna haraujarami aduga haraubadana mangonda chamamnaba amasu leirami yum asigi akoiba haibadi mandir asigi akoibada u haugiba amadi asangba garden sing adu leiramkidabani adubo mafam adu yenglaga yamna harauna mamada hairami masi aigi yumni angang ama oiringaida mamangi haukraba punsigi wari kaya ama pusilakpa haibasi angangsinggi mafamdadi adum haunasa ama oiduna lakli adubu aikoina ka hena khanjilude adubu mama mapa kharanadi makogi angangsingna mamangi punsi haukraba wari kaya ama tamlakpada makoibu khangbiba kharasulai aduga report chu torokibalai adubu report torokliba asidi khara khaktani mayam amasu toroktaba lairibani makogi documented cases aduda asengba thokhiba thodok amada haukraba magi mamangi punsigi thodok adu proof torami aduga mapok ama polakpa matamda angangda chahi nauringaidagi haibadi mana chahi ani dagina chahi manga phabugi manungda magi mamangi punsigi wari adubu ningsinglakpasu lairibani angang amana chahi ani dagi hauraga mamangda thokhiba magi punsigi wari adubu ningsingba magi mangda manglamba kaya amasu laklami aduga chahi manga yorpada hariba mamangi wari adu kaukibana ayambani adubu Dorothigi mafamdadi mana chakholakpagi matung ina magi haukraba mayam adu amuka hena ningsinglami aduga chahi kharanigi matungda Dorothina khangdokpa ngamlami madudi magi hanagi mamangda oirama punsi asi kanano haiba mayamsu tabada angakpa amadi oigani madudi Dorothina mamangi punsida oiramba asi chahi lising ahungi mamangda oikiba magi punsi haibadi magi mapok adugi punsi wari adu ningsinglakpagi thodok amani Dorothina magi mamangi punsida thokiba sing adu hairami mangonda mi ataina kari hairakani haibagi jingnaba leiramde aduga mangonda mi kaya amanasu chairakpa yaukhrabani aduda natana Sunday school church takisu mapan tanthokiba yaukhrabani aduga Dorothigi matung ina Christianity asi asengmada leite all Egypt religion dagi lakpani hairami adubu hairiba asi haujikpudi masigi evidence sing asi phangle madudi Dorothina hairamliba adu oithokpa yai haina adubu matam adudadi Christianity da yam hena thajaba matam amani aduga Dorothina matam aduda Egyptian museum da ayama matam da leirami haujikshu magi mangda haukraba kaya ama manglami adubu haujikti mangonda akiba leiramdre Dorothina chahi 15 surakpa matamda mana tumlingaida kanagumba nupa amagi makol tabadagi adum haugalami matam aduda nupa aduna magi maming asi hora kawi hairami aduga Dorothida nupa aduna haiba mayam adu inaba hairami matam aduda Dorothi asi transda chalami haibadi tangkhai tumba aduga tangkhaina mikap thokpa aduga mana che amada iba horami aduga loinana hieroglyphicssu yiklami Dorothina ayu hogatpadadi madu punumak karisu khanglamde mana kari tawkhibano kari ikhibano haiba adu aduga amana cheda iramliba adusu magi handwriting su oiramde asumna chahi amagi manungda chena humdradagi hena Dorothina iramki maduda mahaki hana mamangi punsi wari adu irambani Dorothigi mamangi punsida mahak asi kanano haiba adu hairiba chena aduda iramba aduna khanglamki Dorothina chahi lising ahungi mamangda Egyptian gi nupi ama oirami aduga magi maming asina Ben Ransat kaurami mahak asi Egypt ki Abydos ta leirambani
Magi mapa asi Seti the First Kingdom gi lanmi amani aduga magi mama asina insang napi yolambani. Ben Rasatna chahi ani surakpada magi mama asi sikhirami. Magi mapana mabu phajana yingsinbiba ngamlamde. Maram asina magi mapana mabu mandir amada thamlambani. Hojikti makhatana mandir asina yingsinbigadabani aduga mahak asi priest oiba yarami. Ben Rasatna chahi 12 subada mangonda option ani pirami madudi mandir adubu thadokutuna chatpa yarami aduga amana mandir aduda adum laigadabani daubudabu mandirda lairabadi luhongba yaroidoribani adubu benna mandirda laiba pamlami asumna mandirda lairami adubu ikhang khanghodana chahi khargi matungda benna kanagumba amabu nungshirami aduga mana nungshiriba mioi adudi Prow Seti the First hairiba asi matam adugi ningthongni asumna makhoi ani mari thamlami aduga ben asi pregnant oiramki aduga hairiba asigi matangda senior priest na khanglakpadagi mahak asigi pap asi yamna chawrami maram asina benbu sibagi cherak pinaba khanarami adubu mangonda sibagi cherak pidringaida ningthogi khalaga benna masa mathanda sijakhirami asumna Dorothygi mamangi mapoki punchi wari adu khanglamki magi mangda chahi kayadagi manglakliba mang adu asumna Dorothygi mamangi mapoki punchi wari adu khanglamki chahi khara lairaba matung Dorothyna makogi imungi theater amada thabak torami aduga 1931 da magi yamna luba matang ama laklami Egyptian Relation magazine na Dorothyda thabak amagi offer torami Mana magazine gi thabak tawbu matamda yamna paisa paiba Egyptian gi nupa ama thengnarami magi maming asina Iman Abdul Migoini aduga 1933 da makhoi ani luhongduna Dorothygi ihan hanba oina Egypta chalami Dorothina samudragi ship haibadi jahastigi kumtharakpa matamda laibak aduda khuru leitaraga laimai aduda nungshina nanduna laimai aduda chublami aduga mitagi pi taduna kaplaga hairai finally ai hojikti aigi yumda yaure aduga amana Dorothina luhongbagi ahobada makhoi karisu nungairamde magi nupagi yum asi sel thum yamna paiba imung amani aduga Dorothina magi hana maboki matangda wari saba adu kaya pamlamde chahi khara leiraba matungda makhoigi machanupa ama phangjarami machasigi maming asi makhoina Seti haina tholami mahaki mamang mapoki nungsijaba nupa adugi mamingni aduga manasu magi maming asi onthotuna Om Seti haina tholami haibadi Setigi mama haibani aduga chahi khara leirba matung makhoi anigi marakta khatnaba kharadagi divorce torami adugi matung 1935 ta Egypt ki Department of Antiquity Capta thabak torami mahak asina mafam aduda thabak toriba asi nupi ma oina ahanbani mahakna mafam aduda thabak taw matamda mabu miyamna khangnarami mana hieroglyphics ki translate tawbada mateng panglami hairiba asi mahakna hana training logiba karisu laite adubu mana yam laina translate tawramani mahakna thabak asida expert oiramki aduga 1952 da magi thabak asi Abydos-ta thabak tawba haurami Abydos asi mahakna mahaki asengba yummakni khalamba mafam adubani aduga mana mafam aduda Prajan Dharmada thijilamki mana khongda karisu tongdana chalami ayama matamda Egypt ki mandirda lai khurumdana leirami asumna athengma yorokpada mandir aduda tumlami 1957 yoroklami 1957 da Department of Antiquities ki chief na Dorothygi knowledge bu test tawnaba khalami haibadi Dorothygi mathakta exam lawgadoribani chief asina Dorothina Egypt ki culture gi matangda loina khangba asibo chief na hariba adu thajaramkide lising ahungi mamangda Dorothy asi mafam asida haibadi Abydos-ta leiramgani haiba thajaramkide asumna numidang ama Dorothina khangdaba temple amada puduna chatlami matam aduda torchlight ama khaktani pairiba aduga chief na hairami nangi ningsingbagi shakti na aibu tongan ba mandirda puduna chalu aduga hairiba matam asida temple asigi layout amadi temple asigi matangda kanana su khangdribani aduga Dorothina su mafam aduda hana mamangda karisu chatriba mafam singni ahanbada temple amada pusili aduga adugi maming adu hairami adugi matung tarakpada chiefna hairiba temple sing adu Dorothina puduna chatlami adusu mangonda maingan amata yaudana
Mafam khudingi wahang hanglambada Dorothina loina hairamba khumlamba aduna chipsu hojikti maithiba ama oirami aduga Dorothy mangda mafam aduda garden amasu urami adubu makhoi architecture na garden adubu thidokpa ngamlamde matam aduda Dorothina khudonbi thinduna hai mafam asi tawthu aduga mafam asida garden ama leramgani mafam adu tawthoktuna yengobada asengma makisu mafam aduda garden ama lerami aduga makhatana hairami temple asigi north side lomda tawrabadi mafam amada tunnel ama phangani aduga hariba adumak achumba oirami mafam aduda tunnel adusu phanglammi Dorothy asi 1964 da chahi humpu surami aduga Egyptian gi logi matong ina mahag asi retire tawbagi matam yaurabani adubu Dorothy asi khara special oibana mahag pu chahi humpu helabasu thabak tawholami maramdi mana pumnamak khanglami Dorothina maram oiraga posak kaya ama discover tawba ngamlami magi mamangi haukraba punchi adu ningsingduna Dorothy gi mafamda hena khanglaba haibadi mangonda hena knowledge leramba asi seti gi temple ni adubu mana hairamagi matung ina atai atopa mafam kharagisu khangi hairami cover of nefer tati tom hariba asi matam aduda researcher na thiba phangdribani hariba asi 2015 da rather imagine technology na thidokpada phangma ngamkhibani aduga Dorothina su hairamba amalai madudi statue of specs asigi makhada library amasu lay hairamki adubu hariba asi kana amatana su thajakhidabani adubu 2015 da hariba asi su khangma ngamkhibani hariba asi Dorothina chahi kayagi mamangda hairamlabani adubu hariba matam asidadi Dorothy mafam adubu uba phangkhide Dorothy asi 21 April 1981 da sikhibani aduga Dorothina hairambada Hinduism asi Egyptian ga yamna manarami hairamki samna hairabada murti da lai ama oina thajaduna lanai khoirumnai aduga mamangda haukraba mapok ama lakani amadi mamangda haukraba punchi ama mapok ama oina lakani haibada thajaba thami thajanai aduga dharma kharasu adum leiribani madudi haukraba punchi adubu mapok ama oina polakani haibada thajadaba aduga magi punchi asi mathangi mapokta amka pokani haibada thajadaba dharma kharasu adum leiri adubu hairiba asidi magi dharma adugi matung illi aduga mayamsu hairiba mathangi mapokta pokani amadi mamangi mapoktagi halakpani haiba asida thajaba thami amadi thamde haiba adu comment tawduna khanghanbiru masini ngasigi asengba thokiba thodok amagi wari asi mayamda tahanjaba matamda soiki lankiba yaurabasu tabiribasingna ngakpigani aduga channel asibo support tawbiduna like share comment amadi subscribe tawba kaubiganu